Ngashi nungdan phong kiba kanglai pa ki maira gi pause degi maroiba pau khara khangatiraga miyam da khudo tamjege kuki singna thongzari ba ke mornom da ngashi su security forcing sangsin na ba hona wada lamkhang da pandine leiri ngarang masing yamlaba security force kanghu singna JCB phawba puduna Sandel district ke manung sana ke mornom village da manipuri ber mathakta kuki singna manipur lenga khanganda na RCC thong ama sari ba adu thugaina ba Changba matamda masing yamlaba kuki nupi singa lambida thatpadagi changsimba ngamdana handurakraba matungda ngachi numi yungba matung pung 12 makhai taba matamda Kaching district ki SP amadi tunga ba security force singi combined team ama ke mornom tana changsimba matamda su Cheirak practical high school gi ground da pawsina iba matam phawbada pandana leiri hari pawse asina sugunudagi phangwa pawgi matung enari ngashi changsing gi ba security force sing aduna Oko tingai faida su hauji kuki nupi nupa mayam tholaktuna ngarang gi ho aduga chap manana security personnel sing adu changba yar haina lambi thatuna leibadagi changba ngamduna leiri habagi pawsu tari ngarang lambi thaliba sing adu tear gas amadi mobom na chingba kaptuna tangkharaba matungda namduna changba ngamnabagi thabaksu lakhok khidaba adu sumiyam na penadaba phongdong narekhibani Cheirak achida ngarang dagi thong saba yaro haiduna athingba leirabasu athingba marakta ngashi chu labor kaya marum sijinaduna Thong sabagi thaba kuki singna haujiksu adumang sathari hairi Presna thajaba yaba mafamdagi phangba pawgi matung inadi thingai phaidagi khajitang chalaga leiba ukol thingai phai haina khangnariba mafam asidagi thong sariba mafam adu phawbagi singmai gi saruk singda afaba makhalgi khulai paiba kuki metal sing pareng sane leptuna changak libak security force singda khut thanaba sem sadan leire hairi maduna yamna chawno khut thongrapa yabagi oithokpa leibadagi mafam adu tana changsimba ngamdaba oigani haina pawasina hairi Amaromda ngarang numidangdagi hauna ngachi nungtui pung 4 makhai taba phawbada sugunu Cheirak ke mornom haireba khulsing asigi nongthokki saruk singda masa uba phangdaba aeroplane yamna toina paibagi makhol tai ngarang numidang athengmada su aeroplane kayarak hanna paibagi makhol tai ngachi su aeroplane yamna toina paibagi tari machina sugunu miyamda mi paiba po ale thawdo asigi matangda ngachi nungthi sugunu gi miyamgi oiba apumba mifam ama pangthokna wafam kya khanari hairi Army na IED ahum aso engam yaugin lathokre chawno khudong thiba ama nanglamgadabadagi Indian Army gi team amana ngara nungthil athengbada Imphal East ki mafauda manake nongdam amadi intham tangkol phongna ba yaba lambidagi improvised electronic device IED ahum leramba thengnabadagi aso engam yaugin lathokre hari thawdo asi ngarang Manipurda deploy tawriba Red Shield Division ki Indian Army na routine area domination amadi surveillance operation chatharingaida Hariba IED sing adu thengnarakibani khudakta bomb disposal squad team karoba matungda IED sing adu tekta kadan lathokki IED ahum adugi manungda ani amane kilogram ani lumi aduga ahum na kilogram ahum lumi masiga loinana mafam adugi cortex wire asangba ama electronic detonator ama loinana command mechanism amagusu phangle hana PRO Defense Manipur Nagaland amadi South Arunachal PRO Defense na thadarokpa chero amana khangalakti Miyoi ama makhong na may nakaplam lay ngarang numidang pumapa makarom taba matamda Moirang Police Station gi manung saliba Moirang Community Health Center ga iraplam na dana layba mapam amada sakhang daba miyoi singa naha ama makhong na may nakaplam lay hari makhong na may nakaplam badagi soklaba miyoi adude Imphal East ke Command Zone 5 tigi janam susu kumasay kungumdoy apupa CH Rajan kawi hari thawdo asiga may lenyana Moirang Police na case ama lakhakre hari Presna thajaba yaba mafamdagi phangma pawgi matung enadi Susing Kumar hariba miyoi asi nupi bulalonpur oina sijinabagi maralgi dama makhong nomaina kaplamba oigani hari Naga nalagi parking oiramba mafamsing second hand yonba mafam oisingre ngari galida lairamba sulap dukan onthokre Manipurgi konung oiriba Imphal mayol asida mapu pandabaga pangka oiraktuna ain kaiba thabak kya pangkol ku tawsilakpa haibadu oire Kasturi thonggi awang thangba naga nala mathak asi ahambada IMC gi mayang makhada public parking oiduna miyamgi gari khampham oirami masina gari parking leitabagi awaba ko ambada natana lambi chathok chasin tawbada gari chimbagi awaba adusu ko ambangami adubu yamna nganglibedi mafam asida IMC gi ayaba yawbra amadi yawdabra haiba adu khangdana second hand yonfam singi chawraba kaitel ama oire hana gari parking oirama mafam asida second hand yonba miyoi singna Cheirak khangatuna second hand yonbagi thabak pak sana chathare oiriba phibam asida mari renaba authority oiriba IMC gi maikaidagi kariguma mafam amata haidana leribasi yamna ngakpa haibadu oire
mafam asida gari parking oirambadagi second hand yompham oikibadagi hauji gari parking leifam leitabadagi yamna chauna awaba ama mayo ngaduna leire haiba asi pausi asina hakthengna yingchilubada khambangam kibani amaromda miyamna sareng gali ngari gari haina khangnaba mafam asida miyamge khonga khwa pam oina IMC na sulap ama sagatuna leremki aduba hariba sulap asi khangawduna mangkre aduga sulap leiramiba mafam asida dukan sajingkre dukan sajingkriba asi mari lenaba IMC gi ayaba makada tauribra haibadu mayek sena khangmangamdri hiramasi gi matangda IMC gi mari lenaba authority na su lenga ama su manipur miyam gi mafamda asengba wafam adu phongdoktuna haji fawa leire sareng gari da leiba sulap thugai khraga sajilakli dukan asi awang amadi mamang olaga dukan ipani dukan asi naga mapalom dagi changlakpada sareng gari leire aduga matam amade miyam na wai haidopam haina su khangnaramba mafamni sariba dukan asi lambi gi matung ina mamai awang onbada dukan mari mamang onbada dukan mari saduna hauji dukan phamnaba sem saduna leire dukan gi mathak thangba sarukta so hauji sengba sagatpagi thabak kana tawri miyamna mapal ipa thokpam oiramba sulap thugairaga niyam lana dukan onthokiba asi IMC gi makok thongba official singi maikaidigi legba miyam khangna singdokpam thoi loinina manipur gi chief minister amadi maho minister gi athuba miyeng changbiu hauji sulap leitabadagi kaithel fambi sing amadi po leiba lakpa singna mapal ipa thokpam leitabadagi achawa awaba amaisu mayo ngaduna leiri hari Churchampur Phelzong amadi None district ta akha arau yaungna akamanong sugani lagliba numi humni asida Manipur da akha arau yaungna akamanong suraba yari India Meteorological Department MET na hairi Churchampur Phelzong amadi None district ta akha arau yaungna akamanong sugani hairi district ahum asida orange alert lathokre masigi mathakta ngasi hariba district ahum asida pungda kilometer kunthra dagi nifu phawa yaungna akamanong sisilaba yai hayeng na Manipur pumbada akanba akha arau yaungna akamanong amadi pungda kilometer nifu gi changda akamanong sisilaba yai hairi MET department na makata na haikibada nonglai nongsi remal ngasi ahing nongyai da Bangladesh amadi West Bengal gi samudra khongba lomda changsilakpa yai masina maram oidina West Bengal Orissa amadi awang nongpo state sing da akamanong sugani nonglai nongsi asigi yenglaga akamba siksing thawang lakhapa oina ngasi numit yungbadagi pung 12 gi oina Kolkata airport thingjingkre hairi Pharuk Jamin Nupi amabu namja namthekna duna phamlange tourambagi damak cheirak pibani RPF Pharuk Jamin Nupi amabu namja namthekna duna phamlange tourambagi damak cheirak pibani haina aina thingkraba Manipur gi Lala Ho Revolutionary People's Front RPF ki Assistant Secretary Pravishiti Bangkimna press thadoropa chero aman hairi chero asin hai tha asigi kungohomdoida Pharuk Jamin chaini fo apokpa Afsar Ali Laifam Kautruzan Village Ethiori Assam Haujingna Khongjomda leiba PBS Pride Factory da manager oina thabak tawduna leiba nan Manipuri maja asina factory aside thabak tawbi nupi amabu namja namthekna duna phamlange tourambagi damak tha asigi kungi manga da RPF na ahakpa cheirak pibani hairi